ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯆꯩꯔꯥꯎꯕ ꯏꯗ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯌꯥꯝꯕꯅꯀꯣ ꯏꯔꯥꯡ ꯂꯥꯡꯅꯔꯝꯒꯗꯕ ꯃꯥꯜꯂꯦ, ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦꯕ꯫ ꯅꯨꯡꯉꯥꯏꯕꯤꯌꯨ꯫ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯋꯥꯔꯤꯁꯦ ꯑꯅꯤꯅꯦꯕꯀꯣ꯫ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯅꯤ ꯄꯨꯖꯔꯛꯏꯁꯤꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯇꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯋꯥꯔꯤ ꯊꯥꯕꯤꯔꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯇꯦꯟꯈꯤꯕꯅꯤꯅ ꯑꯩꯁꯦ ꯇꯦꯟꯇꯛ ꯑꯣꯏꯕ ꯑꯅꯤ ꯄꯨꯖꯔꯛꯄꯅꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯀꯣ ꯏꯆꯦꯁꯦ ꯃꯥꯁꯦ ꯀꯩꯅꯣꯅꯦꯕ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧꯁꯦ ꯌꯥꯝ ꯊꯤꯕꯃꯛꯇꯤ ꯅꯠꯇ꯭ꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯁꯛ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯖꯔꯛꯑꯦ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯃꯉꯣꯟꯗꯀꯣ꯫ ꯏꯟꯈꯠꯂꯛꯄꯁꯤ ꯑꯃꯨꯛ ꯏꯐꯗ ꯐꯖꯩꯗꯅ, ꯁꯤꯗꯩꯁꯤꯗ ꯃꯉꯣꯟꯗ ꯌꯥꯝ ꯍꯥꯏꯔꯛꯑꯦ꯫ ꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ, ꯌꯥꯅꯤꯡꯕꯁꯨ ꯀꯌꯥ ꯄꯣꯛꯇꯦ, ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯗꯕꯒꯤꯅꯤ ꯈꯪꯗꯦ, ꯑꯃꯒꯤꯅꯤ ꯈꯪꯗꯦ, ꯄꯉꯥꯡꯗꯗꯤ ꯂꯥꯡꯖꯕ, ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯃꯥꯅ ꯅꯨꯡꯁꯤꯕꯁꯦ ꯑꯃꯠꯇ ꯌꯥꯎꯗꯕꯒꯤꯅꯤ ꯈꯪꯗꯦ, ꯃꯥꯁꯦ ꯌꯥꯖꯔꯛꯇꯦ꯫ ꯁꯤꯗꯩꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯐꯅ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯈꯣꯠꯇꯅ ꯂꯩꯔꯛꯑꯒ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯀꯥꯟꯁꯦ, ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯕꯁꯤꯗ ꯃꯥꯅ ꯍꯦꯛ ꯎꯕ ꯀꯥꯟꯗ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯊꯃꯣꯏꯁꯤꯗ ꯀꯩꯅꯣꯝ ꯐꯥꯎꯈ꯭ꯔꯦꯕꯀꯣ꯫ ꯃꯁꯥ ꯈꯪꯍꯟꯗꯅ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯊꯟꯇ ꯃꯤꯍꯨꯟꯒ ꯆꯣꯡꯉꯛꯑꯒꯀꯣ ꯀꯩꯅꯣꯝꯃ ꯐꯥꯎꯕꯗꯣꯀꯣ, ꯏꯁꯥꯁꯦ ꯍꯨꯃꯥꯡꯒ ꯀꯥꯈꯠꯂꯒ ꯀꯩꯅꯣꯅꯦ ꯀꯥꯏꯅꯒ ꯈꯟꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯈꯜꯂꯦ꯫ ꯅꯨꯄꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯀꯨꯆꯨꯁꯦ ꯄꯨꯔꯥ ꯉꯧꯔꯣꯛꯃꯛ ꯉꯧꯗ꯭ꯔꯒꯁꯨ ꯉꯧꯋꯦ, ꯗꯤꯝꯄꯜ ꯀꯨꯠꯂꯤ ꯅꯣꯐꯦꯠ ꯇꯧꯔꯒ, ꯃꯅꯥꯇꯣꯟ ꯇꯨꯝꯇꯛꯀ ꯇꯧꯔꯒ, ꯃꯃꯤꯠꯀꯥꯁꯦ ꯂꯥꯎꯇꯛꯀ ꯇꯧꯔꯒ, ꯌꯥꯝ ꯃꯌꯥꯝꯅ ꯐꯖꯅꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕꯗꯣ, ꯃꯁꯥꯒꯁꯦ ꯅꯥꯜꯂꯒ꯫ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯉꯥꯎꯖꯕ ꯍꯧꯋꯤ꯫ ꯏꯆꯦꯁꯤꯅ ꯑꯗꯨꯝ ꯉꯥꯎꯖꯔꯦ, ꯑꯗꯨꯝ ꯅꯨꯡꯁꯤꯔꯦꯀꯣ꯫ ꯅꯨꯄꯥ ꯑꯃꯅꯦ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯑꯋꯥꯠꯄ ꯂꯩꯇꯕꯗꯣ, ꯍꯥꯏꯗꯤ ꯃꯥꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯍꯩꯌꯦ, ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯤ ꯃꯥꯁꯦ ꯆꯥꯡ ナꯏꯅ ꯀꯥꯔꯛꯇꯦꯕꯀꯣ꯫ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯕꯗꯣ, ꯌꯥꯝ ꯁꯥꯊꯤꯅ ꯕꯤꯠ ꯂꯩꯇꯕꯗꯣ, ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅꯒ ꯂꯥꯛꯑꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯒꯦꯔꯥ ꯄꯥꯔꯣꯏꯔꯥ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯗꯅ, ꯅꯥꯀꯟꯗꯒ ꯍꯥꯏꯐꯦꯠꯀ ꯂꯨꯝꯗꯅ ꯈꯣꯠꯇꯅ, ꯑꯗꯒꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯇꯣꯏꯂꯦꯠꯇꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯕꯅꯦꯕꯀꯣ꯫ ꯃꯥꯇꯪꯕꯨ ꯎꯖꯔꯗꯤ ꯀꯥꯏꯅꯒ ꯆꯦꯞꯊ ꯌꯦꯡꯖꯅꯗꯅ ꯈꯣꯠꯇꯅ ꯇꯧꯖꯒꯗꯕꯗꯣ ꯇꯣꯏꯅ ꯂꯥꯛꯇꯕꯅꯤꯅ, ꯃꯥ ꯂꯥꯛꯇꯕ ꯅꯨꯃꯤꯠꯁꯤꯗꯤ ꯀꯔꯤꯝꯇ ꯕꯤꯠ ꯂꯩꯇꯕꯗꯣ, ꯄꯨꯔꯥ ꯕꯤꯠꯇꯣ ꯇꯪꯈꯥꯏ ꯊꯨꯗꯦꯛꯄꯗꯣ, ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯅ ꯇꯧꯔꯤꯁꯦ꯫ ꯉꯥꯎꯖꯕꯗꯤ ꯑꯔꯣꯏꯕꯤꯗ ꯉꯥꯎꯖꯔꯦ, ꯅꯨꯡꯁꯤꯕꯁꯨ ꯑꯔꯣꯏꯕꯤꯗ ꯅꯨꯡꯁꯤꯔꯦ꯫ ꯉꯁꯥꯏꯒꯤ ꯃꯃꯤꯠꯀ ꯂꯥꯎꯔꯦ, ꯗꯤꯝꯄꯜꯒ ꯀꯨꯠꯁꯜꯂꯦ, ꯀꯨꯆꯨꯒ ꯉꯧꯁꯜꯂꯦ, ꯑꯗꯒꯤ ꯆꯤꯝꯕꯥꯜꯗꯨꯅꯒ ꯇꯕꯥꯔꯦ, ꯑꯋꯥꯠꯄꯒ ꯑꯝꯇ ꯂꯩꯇꯕꯗꯨꯗꯀꯣ ꯏꯆꯦꯁꯦ ꯉꯥꯎꯔꯒ ꯇꯨꯗꯦꯗ ꯈꯥꯛꯄꯖꯥꯠꯅꯦ꯫ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯍꯧꯕꯗꯒꯤꯗꯤ ꯃꯇꯝꯗꯣ ꯇꯤꯆꯔꯁ ꯗꯦ ꯃꯇꯝꯁꯦ ꯀ꯭ꯂꯥꯁ 9ꯒ 10ꯒ ꯃꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯁꯦ ꯇꯧꯁꯦꯅ ꯍꯥꯏꯕ ꯖꯥꯠꯅꯤꯗ꯫ ꯑꯗ ꯁꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯈꯣꯠꯁꯤꯅ ꯇꯧ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏ 4 ꯈꯛꯇꯪ ꯉꯥꯏꯕ ꯖꯥꯠꯅꯤꯗ꯫ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯌꯥꯎꯕ꯫ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯒ ꯊꯦꯡꯅꯕꯁꯦ ꯏꯆꯦꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯍꯦꯛꯇ ꯍꯔꯥꯎꯕꯒꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯤꯗꯣ ꯇꯧꯖꯩ ꯍꯥꯏꯌꯦ꯫ ꯑꯩꯕꯨ ꯐꯣꯡꯗꯣꯛꯑꯁꯤꯔꯅꯦ ꯀꯥꯏꯅ ꯈꯟꯖꯕ, ꯅꯍꯥꯟꯈꯩꯗꯤ ꯂꯣꯟꯅ ꯌꯦꯡꯖꯕꯅꯤ, ꯂꯣꯟꯅ ꯉꯥꯎꯖꯕꯅꯤ, ꯂꯣꯟꯅ ꯆꯥꯛꯆꯕꯅꯦꯕ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯨꯔꯥꯟꯕꯤꯒꯤ ꯇꯥꯏꯞꯇ ꯄꯨꯔꯥ ꯂꯣꯟꯅ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦꯗ꯫ ꯆꯥꯟꯁ ꯑꯃ ꯐꯪꯕꯗꯣ, ꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ ꯁꯤꯕꯨ ꯈꯜꯂꯒꯀꯣ, ꯃꯥꯁꯦ ꯍꯥꯏꯕ ꯉꯝꯗ꯭ರೆ꯫ ꯑꯗ ꯍꯥꯏꯐꯦꯠꯀ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨ, ꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯊꯣꯛꯂꯛꯄ꯫ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜꯒꯤ ꯀꯩꯒꯤ ꯈꯔ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦꯀꯣ꯫ ꯇꯤꯆꯔꯁ ꯗꯦ ꯃꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯗꯣ ꯇꯧꯅꯕ ꯂꯣꯏꯁꯟꯃꯤꯟꯅꯔꯦ꯫ ꯁ꯭ꯋꯥꯏꯒꯤ ꯌꯥꯝ ꯂꯥꯡꯅꯕ ꯀꯥꯟꯁꯦ, ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯅꯔꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯇꯧꯋꯤ꯫ ꯏꯆꯦꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯇꯧꯕꯗꯣ, ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯏꯆꯝ ꯆꯝꯖꯕ ꯍꯥꯏꯇꯥꯔꯦ, ꯁꯨꯃꯥꯏꯅ ꯆꯝꯃꯦ꯫ ꯑꯗꯣ ꯌꯨꯝꯗꯒꯗꯤ ꯃꯤꯅꯒꯗꯤ ꯏꯪ ꯇꯞꯄꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒꯀꯣ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯌꯦ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯗꯤ ꯍꯥꯏꯐꯦꯠ ꯂꯥꯡꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯍꯧꯅ ꯁꯥꯅꯤꯗꯅ, ꯁꯨꯃꯥꯏꯅ ꯂꯩꯖꯔꯛꯄꯅꯦꯗ꯫ ꯃꯥꯅꯒ ꯃꯃꯥꯟꯅꯕꯤꯅ ꯄꯥꯝꯖꯕ ꯅꯨꯄꯥꯒꯁꯦ ꯃꯥꯅꯒ ꯍꯦꯛꯇ ꯗꯣꯡꯒ ꯍꯥꯏꯒꯟꯕꯤ ꯍꯥꯏꯇꯥꯔꯦ, ꯁꯠꯀ ꯍꯥꯏꯔꯨꯕ, ꯑꯗꯩ ꯌꯥꯔꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯃꯥꯅꯒ ꯄꯥꯎ ꯄꯨꯕꯗꯣ, ꯏꯃꯥ ꯌꯥꯔꯛꯑꯦ ꯍꯥꯏꯕꯅꯦ, ꯅꯪꯒꯤꯗꯣ ꯌꯥꯔꯛꯑꯦ ꯍꯥꯏꯕꯅꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅꯈ꯭ꯔꯦꯀꯣ꯫ ꯃꯥꯁꯦ ꯑꯃꯨꯛ ꯈꯜꯂꯦ, ꯃꯤꯒꯤꯗꯤ
ꯀꯣꯏꯅꯒ꯭ꯔꯦ ꯍꯥꯏꯅꯔꯒ ꯑꯁ ꯑꯩꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯗꯣ ꯀꯥꯏꯅꯒ ꯈꯜꯂꯒ ꯇꯛꯁꯤꯒ ꯁꯣꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯈꯪꯖꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯥꯟꯅꯔꯤꯉꯩꯗꯒꯤ ꯇꯤꯆꯔꯁ ꯗꯦ ꯅꯨꯃꯤꯠꯁꯦ ꯌꯧꯁꯜꯂꯀꯥꯟꯗ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯆꯦꯁꯤꯅ ꯈꯟꯖꯕꯗꯣ ꯃꯉꯣꯟꯗ ꯑꯁ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯦꯗ ꯃꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯁꯤꯕꯨ ꯃꯥꯅꯒ ꯁꯨꯝ ꯍꯥꯏꯗꯕꯤ ꯂꯩꯔꯒ ꯑꯇꯣꯞꯄꯅꯒ ꯍꯟꯗꯣꯛꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯁꯤꯁꯨ ꯈꯟꯖꯕ ꯑꯗ ꯑꯁ ꯑꯩ ꯌꯥꯔꯛꯑꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯍꯥꯏꯔꯒꯦꯅ ꯈꯜꯂ ꯃꯥꯁꯦ ꯈꯥꯡꯕ ꯉꯝꯗꯅꯀꯣ ꯑꯩ ꯊꯃꯣꯏꯒꯤ ꯆꯩꯅꯥꯁꯤꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯗ ꯍꯥꯏꯔꯦ ꯑꯁꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯌꯥꯝ ꯉꯥꯎꯖꯩꯅꯀꯣ ꯏꯆꯦꯁꯤꯒꯤ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ ꯁꯤꯁꯤꯅ ꯑꯩ ꯍꯥꯏꯔꯨꯒꯦ ꯁꯤꯅꯦꯕ ꯑꯁ ꯍꯥꯏꯔꯨꯅꯨ ꯄꯥꯈꯠꯄꯗꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯊꯧꯅꯥ ꯍꯥꯞꯄꯦ ꯌꯥꯔꯛꯑꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣꯒ ꯍꯥꯏꯔꯒ ꯊꯧꯅꯥ ꯐꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯆꯠꯂꯒ ꯍꯥꯏꯕꯤꯔꯨꯔꯦ ꯑꯗ ꯍꯥꯏꯕꯤꯕꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯍꯥꯏꯔꯨꯔꯒ ꯌꯥꯔꯛꯄ ꯍꯥꯏꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯆꯦ ꯑꯗ ꯌꯥꯔꯛꯑꯦꯀꯣ ꯅꯨꯄꯥꯁꯤꯅ ꯁꯤꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯀꯣ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯇꯁꯦꯡꯅ ꯏꯆꯦꯁꯤꯅꯒ ꯏꯀꯥꯏ ꯍꯥꯏꯍꯜꯂꯒ ꯏꯀꯥꯏꯕ ꯄꯤꯔꯛꯇꯕꯤꯗꯒ ꯌꯥꯔꯦ ꯀꯥꯏꯅꯒ ꯈꯨꯝꯗꯣꯔꯛꯄꯁꯤꯗ ꯏꯆꯦꯁꯦ ꯌꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯋꯦ ꯍꯥꯏꯁꯤꯗꯒꯤ ꯐꯣꯟ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯈꯔ ꯁꯥꯟꯅꯔꯦꯀꯣ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯅꯔꯒ ꯃꯇꯝꯗꯨꯗ ꯐꯣꯟꯁꯦ ꯑꯌꯥꯝꯕꯅ ꯄꯥꯏꯅꯔꯤꯕ ꯐꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯜꯗꯤꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯑꯣꯏꯅ ꯂꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯁꯤ ꯄꯥꯏꯅꯩ ꯑꯗꯩ ꯏꯆꯦꯜꯗꯤ ꯃꯇꯝꯗ ꯀꯤꯄꯦꯗꯅꯤ ꯃꯥꯅ ꯄꯥꯏꯔꯤꯁꯦꯀꯣ ꯑꯗꯩ ꯁꯤꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯃꯨꯛ ꯄꯥꯎ ꯂꯥꯛꯄꯁꯦ ꯏꯆꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯔꯤ ꯃꯇꯥ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯄꯣꯁ ꯇꯧꯏ ꯈꯣꯠꯂꯤ ꯀꯥꯏꯅꯒ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯂꯥꯛꯑꯦ ꯄꯥꯎꯁꯦ ꯂꯥꯛꯄꯗ ꯏꯆꯦꯁꯦ ꯁꯥꯎꯅꯤꯡꯈꯤꯕ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯝꯍꯟꯕꯅ ꯍꯦꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯀꯣ ꯏꯆꯦꯁꯤꯒꯤ ꯃꯁꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯀꯣꯏꯅꯔꯒꯗꯤ ꯑꯩꯗꯤ ꯃꯔꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯔꯣꯏ ꯍꯥꯏꯅ ꯈꯟꯕꯒꯤꯔ ꯀꯩꯅꯣ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯅꯣꯏꯕꯥꯅꯤ ꯅꯪꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯏ ꯍꯥꯏ ꯑꯗꯨꯅ ꯅꯣꯏꯕꯥꯅꯤ ꯑꯗꯨꯝ ꯈꯪꯅꯔꯣ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯤ ꯀꯥꯏꯅ ꯏꯆꯦꯁꯤꯅ ꯍꯥꯟꯅ ꯍꯥꯏꯔꯦ ꯏꯆꯦꯁꯤꯅꯀꯣ ꯁꯥꯎꯗꯅꯒ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯈꯣꯠꯂꯁꯤ ꯀꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯐꯣꯡꯗꯣꯛꯈꯤꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅꯀꯣ ꯏꯆꯦꯁꯦ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯖꯩ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯩꯑꯕ ꯏꯆꯦꯁꯦ ꯁꯥꯎꯔꯦ ꯑꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯀꯣ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯜꯂꯒ ꯀꯧꯊꯣꯛꯂꯛꯄꯖꯥꯠꯅꯤꯗ ꯀꯧꯊꯣꯛꯑꯒ ꯏꯆꯦꯁꯨ ꯊꯣꯛꯑꯦ ꯑꯗꯨꯒ ꯊꯣꯛꯑꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦ ꯅꯨꯄꯥꯁꯤꯅ ꯑꯩ ꯀꯩ ꯂꯥꯏ ꯄꯜꯂꯒ ꯋꯥꯁꯛꯎꯒꯦ ꯃꯥꯒ ꯑꯩꯒ ꯁꯨꯛꯈꯪ ꯈꯪꯅꯗꯦ ꯁꯨꯡꯀꯣꯏ ꯀꯣꯏꯅꯗꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯂꯧꯕꯗꯣ ꯂꯧꯒꯅꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯏꯆꯦꯁꯦ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯖꯔꯦ ꯗꯤꯋꯥꯂꯤꯒꯤ ꯃꯇꯝꯅꯦꯀꯣ ꯗꯤꯋꯥꯂꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯣꯏꯒꯤꯗꯤ ꯗꯨꯀꯥꯟ ꯐꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯗꯨꯀꯥꯟ ꯐꯝꯕ ꯀꯥꯟꯁꯤꯗ ꯗꯨꯀꯥꯟꯗꯒ ꯁꯨꯝ ꯂꯩꯔꯤ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯃꯅꯦꯁꯤꯡ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯁꯥꯕꯤ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯦꯅꯦ ꯊꯣꯛꯄ ꯀꯥꯏꯅ ꯂꯩꯗꯅ ꯁꯤꯗ ꯃꯣꯏꯅꯒ ꯂꯛꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯑꯆꯥꯄꯣꯠ ꯑꯝꯇ ꯆꯥ ꯐꯪꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯂꯛꯅꯕ ꯅꯨꯄꯥ ꯅꯣꯏ ꯁꯥꯏ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯆꯥꯄꯣꯠ ꯄꯤꯔꯛꯑꯣꯏꯗ꯭ꯔꯣ ꯀꯥꯏꯅ ꯂꯛꯅꯕ ꯀꯥꯟꯁꯤꯗ ꯇꯥꯟꯖꯥꯅ ꯆꯥꯅꯔꯤꯁꯨ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯑꯃꯨꯛ ꯀꯧꯊꯣꯔꯛꯑ ꯀꯅꯥꯅꯣꯅ ꯌꯦꯡꯉꯨꯀꯥꯟꯗ ꯏꯆꯦꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯑꯣꯏꯔꯝꯃꯦ ꯗꯤꯋꯥꯂꯤꯒꯤ ꯒꯤꯐꯁꯦ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯦ ꯑꯗ ꯃꯥꯁꯦ ꯂꯧꯁꯜꯂꯒꯀꯣ ꯏꯃꯨꯡꯗ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯐꯨꯔꯤꯠ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯐꯨꯔꯤꯠꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯌꯦ ꯐꯨꯔꯤꯠꯇꯨꯗꯀꯣ ꯅꯨꯡꯁꯤꯕꯅ ꯄꯤꯕꯤꯔꯛꯄꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯖꯕꯗꯣ ꯇꯥꯡꯕ ꯍꯣꯡꯕ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯂꯩꯈ꯭ꯔꯒ ꯍꯔꯥꯎꯕꯗꯣꯀꯣ ꯈꯜꯂꯣꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯒ ꯒꯤꯐꯀ ꯑꯃꯨꯛ ꯄꯤꯁꯜꯂꯛꯄꯗꯨꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯋꯤ ꯏꯆꯦꯁꯦ ꯑꯃꯔꯣꯝꯗ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯐꯔꯤꯅꯦ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯦ ꯑꯃꯨꯛ ꯌꯥꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯨꯔꯤꯠ ꯑꯃꯒ ꯄꯤꯕꯤꯔꯛꯄ ꯍꯥꯏꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯦ ꯑꯗꯒꯤ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯆꯪꯅꯕ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯛꯑꯦ ꯏꯆꯦꯁꯤꯅꯀꯣ ꯃꯥꯁꯨ ꯐꯨꯔꯤꯠ ꯑꯃꯗꯤ ꯂꯩꯅꯤꯡꯕꯗꯣ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯕꯒ ꯀꯧꯕꯅꯤꯅ ꯃꯥꯁꯦ ꯂꯩꯕꯗꯤ ꯍꯩꯇꯦ ꯑꯗꯩ ꯃꯄꯥꯟꯁꯨ ꯀꯌꯥ ꯊꯣꯛꯂꯛꯇꯕꯅꯤꯅ ꯏꯆꯦꯁꯤꯅ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗ ꯐꯨꯔꯤꯠ ꯑꯃ ꯂꯩꯍꯜꯂꯒ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯆꯪꯉꯦ ꯕꯣꯔꯗꯤꯡ ꯆꯪꯕꯁꯦ ꯀꯩꯅꯣꯅ ꯍꯥꯜꯂꯝꯃꯦꯕꯀꯣ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯍꯥꯜꯂꯝꯃꯦ ꯑꯗꯒꯤ ꯃꯥꯁꯦ ꯕꯣꯔꯗꯤꯡ ꯌꯧꯔꯦ ꯀꯥꯏꯅꯒ ꯃꯥꯒꯤ ꯐꯤꯔꯣꯜꯗꯣ ꯍꯥꯟꯅ ꯂꯣꯏꯁꯟꯗꯕ ꯃꯐꯝ ꯆꯥꯅ ꯔꯨꯝꯗꯨꯗ ꯐꯖꯅ ꯊꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯅꯠꯇꯦ ꯐꯨꯔꯤꯠꯇꯣ ꯍꯥꯟꯅ ꯄꯤꯌꯨ ꯆꯦꯜꯂꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯂꯤꯠꯍꯟꯅꯤꯡꯕꯗꯣ ꯅꯨꯡꯁꯤꯕꯅꯤꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕꯅꯤꯅ ꯂꯤꯠꯍꯟꯅꯤꯡꯕꯗꯒꯤ
kogi pire pibadagi litna tawre boring le matam sam nungai ko letter ga thana dana lona ga yengna dana ko boring da lebesi maktabu chain sang se kya hauti dana da cha ensang hautabagi mahau ga loin kawini nungsiba ko maga mamit tarau ba dimple kutpa khazai aduga do hepet uraga cha kase pik thangkat pijani swasida mu kamai tawge danga sai propose tawi tawdi ko le haina ba nupi se si song boring da changa aba le ma se changak padagi che se ma se thawayam nungai tre hai phading sai gi parasu patra su moi bani da yet panena khanjaba do mana le ma se changai si bo na wakhan da kitang di nungai teng sai gi thamoi singna nusiba hai do oyurabani na khara lerega mu ko pausala e che rum pun ba mama na bisna ngahan ki ko nupi do ko sai gi nupi do moi bani letter thana da na khoton tawi moi bani nusina ba male ko pa male kan hai basita amu iche sina saudu na haire nang noi bani khogi pau phong nei hai letter thanai hai tuna ibani do kainarase do nang na pirak pa ko fruit ka se lawjaru law khol law kaina hai bazani dai che nang se oinari ra natraga kaino min hai basam lawgal li ko this maina hai badagi ko nu pas nang theme e nang adumaina saugono lana lawgono ai ma ga kem tamai leinande ado adumaina saugono nang su ko aina bigi ba free to lilo ai su nang na bigi ba free se lilakke kan ha maina mu ngangnara saubo se phai hai moi bani se panara mu nushina bas ta mu ek sauna ba kan dai chena ga ko nang na pirpo gift se sai thanam ge ko nung sida yan salam ge law law kaina ka suman hek hai nu pas am tagi cham thokna sina dumai dum saw lei do ai nu pise ga su koi na de na hai gi hai ba matam da ada hai gi na hai re duga nu pas se cham thokna ba kan sida adudagi class loraga moi se sam thokna se na hai badagi hall ama lei hai hall sida moi bani se wari kana sanari ba jani dai che ga nungsinari bu nu pas da ko moi bani se wari sana ba kan sida sagi nupi do moi da khra ge tak to bi nupi mi yawi dana si se lakpa se nu pas na kausal le ba kon pi se nang sidam ta chang o ba na nupi si change duga ibani kai da koina ge ibani kai da nungsina ge na dum hai do kai hai ba kan sida nupi sina ma se mare yelak pai ta ibani koina du dia letter ga thanai du di kaina ge ta haijalak pajani da nupi si su ade che se thajai hai matam de che se pangira singira khangdi nupa do na hai ba thajada bi de nupi ma na hai ba thajari se isi nangi do pangira singira khangdab na te nangi do double pangi ne ko taseng na pangi ne ba duga nupi sina nang yam thajadraga ko hai ba jani che sta ibani thana ba letter do sai le hobuni hai chali se su matung inare sai ta hobuni hai letter do sai ta hobuni hai man thajari do du ngakre ado ta su tan da ba letter do letter do na taram bo dina kra chingna bi ai biche letter do sungta taram dab do na adu da chingna ne na chingnari ba iche nang do class 9 ka ba kan da khra dum pangkhre ko ta sena sigi numi sidagi kogi hojiki nu pa se iche sida saure ko sagi bidagi ko kem haina dra de iche sina su letter ma aroi boina tha gi hai nangi apam ba do tawro nang na pamjaba nu si jab do khalaga dum koina gro kaina hai ga nu pa se kem hairak tre de sidagi nupa se tawgyang na tawba ma yawe tawgyang na tawba di nupi mak tawari shana boy su lakna boy su koina ba bang natraga su magi mamang da tawi che se thawai se to ke matik nungai te ha ba ko thawai diam sathina nungai traba khwai nu si jaba mi do nu si naraga mang da nupi irang to minara di kaino khandu se dumaya khama de che da su nupa ma propose tawre haye nupa se phajana tangdang badi khangde ko ado che hana nu si na ba nupa si na propose to holini hai halini kaina he hai badi che su magi mamang sida tawgyang na tawre ko tawgyang na tawai nu si dana adagi room daga ko letter ga silangna dana ko tuna irang toksan bodo masu henjan jabai tare ne ingklak pa matam ni na de hojiki che ha nu sinaram banu pa se na mi cham kha na yengi ha ba tawri ba mo ong do pam de nuai te ha ba mati mon da khangan bai tare alogi mo mo taw do che ma na su khangki bune ba stegi mu kamai taw ge da iche ga ko ma khangnai banu pa se ma se khrang he na ngausana ba jani da ngausana ba de ma se school de tan thokra ba de tan thokhi budagi adum leiraga noma numidang ama ni moise class loiraga numidang gi class se loiraga tongan pa extra class to male ko moise loiraga sa chang enemy se mai mut ki hai mai mut ki ba kan sida
hojiki mamanabi amana ko nang letter am pire ko hana iche koinaba nusinaba nupa se sisna pire ha iche sam ngak poto thajadaba do man letter se paba kanda loinamak ti ningsing mathok tra da marui na ma ningsing ba se sumaina haire hai nang kanam ta koi biare kanam ta khangna gano ko haidi ngasagi ani suba nupa do aduna mangonda sinarami ko aha manu sinaba nupa sinarami nang kanam ta koi gano khoi kano kaina ga hairam he and iche sina su matamda kai khalmano khangde da ma nang da sami number si bo kaina khangi iche nang se ngar ba kainom tawre ko ke haini sathi na pangira na draga nasagi oiba khara reserve oijabagira nangna khaliba wakhalon do afaborom da so chatre bako adumaina ga hairak padu ma khitang iche nang su khitang di khanjan baya haibani da taseng letter mu hallaga pe do hoi ma to pa koiram bai koiram da bayai adu nangna khangba ngamde uba ngamde adu ure haine su khalla sine duga dongonda hanjin hanjin letter thajari do nangbo khitang di nusibagi ne ba ada nangna nasagi ba tongan ba wakhalon ama leibagira yabi drido natraga nangna diamlan na logi bagira tasengna nangi thamoida yam thina sokpa thodok thomba de aduga aingonda wari tharakpa kanda di nangi yam thina nungai taba yam thamoi shokiba thabak amata tawki haibagi aingonda di hairak treba hujiki nupa sina ko adugini adudagi di isesu exam loire ko exam loire badagi masu thokla ga iche sina di kawba ngamde hai adum ningsing jai hai bako 10기 exam ko thaba timing se sidaga yamna nusiba matang yawi haye nusiba matang haragadi iche se si mamangde nupa se dum koira bajane bako nupa se pareng sane ta hai ko yam hairakhraba male ad harakpade ma se nupa se koinai bade exam dadi kogi keno na ko ahalaman na ima baba na exam se sangbidana sangbibadagi sangba kansida iche baba sina kogi office pa koi kogi thabak se chatte ba da balai re khole kan na ha bet chatki ba kan sida iche bu lumba lak panu pa lai dena sisigi koi nupa se hek chance lor hek una ba ko iche sisu hojiki ma ga nusinari ba nupa se sisi mamang usuno ha bagi mo ongama tawe de nupa se am nungai te de sidagi nupa na ko kogi exam maya khoi exam no message de sida mithai ga yen na khoton taw bas mithai ga pire hai che sida iche se matam de mithai se logi de hai yang warogi hai ba nupa sida nungsibadi nongmata kawgi belate ahinga matai che na nupa se kawgi belate ayu nungthila mata nupa se ningsing daba numit yawgi de duga kari gi noi che nang na yang warori do yamna nungai ta bai tai nupa ma su nungai ram ko che na tawi ba matau duda adudagi di dum nusi na to pa nupa me amam ko su che na thamoi da nang di dum nusi ki hai ko nang hai di che ga nusi na ram nupa do nang dare na do che na yam nusi jagi hai nusi jagi bade ki di dum laibang na tamam da bati naram da ba hai do re che su dum atopa da longe che le hai hai yo ba site gi hai di che nang se laibak ta tamam da ba natte hoi wari sida manung thitna ko nang thamoi sokpa wahi wata do aingon hapiak ta baina sigi aigi oi ba wakhaloni hai se nupa ma gi mamang da nang tawri ba ngasai di ulli ba mong ma tawdu di nupa ma na lan bam te yaw de ba ko ade che nang na tawgi yaw na ta tawba adegi nangon ta dum hai ro hai ba gi wakhalola hanjanar se na sungai hayak tabagi iche na bu sauri bra natraga iche na hoi nupi hai si khra ikai gali dana ko adumaina khangi badagi iche na mabu nusi na adum thato khibra nusi na bahai si adumaina tawdi yaroi thamoi da sengba nusi bam phawd ai nang adum khaidi nusi ai nang adu tawdu pam de khotin haibam thokpani iche gi duna adumaina sungai hai gitre nupa duna da dum haijarak pangai ga leire nupa duna adum haijarak pa ngai ga leire ga di ichesu thamoi da dum nusiraga leire ga di adudi oiba yaroi ye phare kaina ga di kaina re kai upai le natra sisu matang ini matam gini duga laibak ta taisan badi ai yoiba site gi kitang nungai sate da luhonga ba matung da gai thengnai ko thengnaraga angangi chocolate ka lebirami haye yam phaba male ko masakati bhajaraga ado hojikti yumsu pale se ichena haibirakpada tung taba punsida ko ichegi extare ichena yam sathida nusijagi ba
ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯏꯆꯦꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯄ꯭ꯔꯥ ꯅꯤꯡꯉꯝꯃꯛꯇ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯁꯦ ꯁꯤꯒꯤꯗꯃꯛꯂꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ